mayam puno pu Shanjit Sharma na taram nok sari movie story Manipur nga sim pudun laksari ba film sigi maming 65 movie se handak ti kui kuidringai haibadi March ki date 10 de release tawkiba science fiction action adventure category gi Hollywood movie mani movies ni phangkiba rating singdi IMDb da 10 gi manung da 5.6 ki rating phangi Google users na 79% gi like pirwa film mani movies gi director Scott Beck amadi Brian Woods noy writer Sue Scott Beck amadi Brian Woods noy adugo producer na Sam Raimi noy film sin namma de sangkiba senpham na $1 million ni phumanga sangki hairi adugo masina tankiba box office collection gi senpham na $1 million yang khai taruk tan khre hairi maru oiba saktam langli singdi movies gi hero Mills ki saktam da Adam Driver Koa ki saktam da Ariana Greenblatt Nevin ki saktam da Chloe Coleman Alia ki saktam da Nika King pare mayam ai huzik film sing wari li bahuzeragi aina haibu matam da shoi ki walan ki ba madi si thau yaw matam da mayam da ngak piu haibu wa pham thamjeri movies ki ahu busin makta uba phangli basi shukna mamna ba deep space ki marak tu ulai masing thingam draba thon chaksing galaxy sing amadi chawraba nebula kya su ulai asumna masing thingam draba thon chaksing gi marak ta dum sangsilak paga loina na saudaba khonjel na background de ge khoi da wahi khara ta hali mangna hairi prithvi da leiri ba mioi ba sing sna pok tingai ngasidagi sahi million kya gi mamang da aroi ba pankhai haiba ma leitraba space ki saruk sida masing thingam draba atop civilization kya di hana de gi leikrabani asumna haiba ga loina na planet amai khoi da uhali mafamista uhaliba planet asigi maming asi Somari sain kawi aduga hujik sahi mapan tara gi longa oigadawi Nevin kawi nupi macha mulei mana hujik tori basi khud ani lonsinaraga makhol lama thokhan nabagi damakta khongbagi practice tori bani adu mana khongna bahonari basi makhol thokhan badi haitre magi tunglomdana magi mama mapa oiriba Mills amadi Alia si phamduna leiri bani makhoi ani siya manungsina na suphaminari tawudabu makhoi ani gi thamoista kariguma nungai taba malai boi masigi maramdi makhoi gi masanupi si yamna aruba laina makhalamana naramle masidagi masanupi gi damakta khanbada makhoi ani si yamna wajabani tanjas the Mills na space mission na masatpagi wafam su hawdoli tawudabu masigi mission si sakhiba tarabadi yum thadok tuna mana leigadori basi sahi ani romni magi nupi amadi masanupi uba phangloidra khanbada ma yamna wajarami masida magi nupi Alia na hairei kariguma nang mission du satpa tarabadi nangi thagi ona phangadori ba salary asi saruk ahum henget kadori bani adorabadi aruba laina amana nadun leiriba chanupi su layeng bangamlagani aduna mission asi chanindrabasu paisa gi damakta khanduna haibadi chanupi bu layeng bangamnabagi damakta masigi mission asi chataba yaro hen phongdoli adubu Mills nadi mana yum thadok tuna chakhidore haibu wafam si masanupi da matau karam na haigadori bana haina pakhatpa phauri nakala mada leiriba masanupi si toina lo khubu sui asuna mana lo khurak pasida mapa Mills na yam pakhatpa phaujarami Mills na hari aina yum thadok kadori basi sahi ani rom yum thadok tuna chakhigani haibasida ma yam na wajari Alia na hari nangi awabu do aina su khangi nang halaktribu phawa aina mabu section na ngak shenduna leirangani masanupi Nevin na harai makhon thokna khongbse ai haitre haiduna mastigi mapa Mills na magi manakta sangsilakle hojik su Nevin asi lo khuba lepte mapa na sangsilaktuna nangal da nanthabiri Mills na matau karam na khud ani lonsinaraga makhol thokna khonggadabano haibadugi matangda yamna phajana masanupi da takpiri adubu masanupi si pak hek hayu haibe yadre mastigi mapa na matau karam na tawgadabano haibadu yamna mamutana takpiri sorkan na kamsingadabana te yamna tapna kamgadabani asumna phajana takpibadagidi masanupi Nevin na su kam bahire asumna makhon thokna kam bahibsde ma yamna harau jarami Nevin ga magi mapa Mills kasi yamna nungsinaba marup amugumna su loinei Mills na masanupi wi yamna nungsina lugna su tawjeri Nevin na hairei ai khangi babana yum thadokna satkidore haibasi masi khudima aina maram oidunani masta mapa na hairei nangna maram oiduna natte nangi damakta salibani masigi matungda sin na si hongle hojik ulali basi deep space tani chawroba asteroid ma paishilakli basi ulai aduga nakal dana spaceship am paishilakli spaceship asda asteroid asina thomi adubu ahan ba thomi sidadi spaceship asda karisu kaiba laite aduga hojik spaceship asna paishilakli basi asteroid ngakta leiba mafam amadani spaceship asigi manungda ulakpa matamda cryo sleep chamber gi manungda miyoi kyam tumduna leiri basi uba phangi aduga Mills hariba nupa asisu tumduna leiri mana spaceship asigi oinadi pilot ni hojik spaceship asda asteroid chinga thombadagi ahuba makhol kya tholi basi Mills na sutare masidagi mahak mikap thokle masing yamna ba asteroid chingna spaceship asda phujilagle yamna kana spaceship asi nikpadagi function kya kai bahore Mills na sensilaktuna spaceship asi thawbugi thabak si mana oina panakre adubu mafam sta leiriba asteroid sidi aduki matik masing yami marak asdagi lithoktun paithokina bagi damakta ma yamna wana honari adubu mana phana kana honarabasu masing yamna ba asteroid chingasina spaceship asi thomjilak plepte masdagi spaceship ki mafam kya da amanga ta thokle asumna amanga ta chawna thokpadagi spaceship asi labna paiba yaroi dori masdagi emergency landing tawna bagi damakta manak nakpa planet amada khamna bagi damakta tawrakle asumna hujik planet amada paishilakle masing yamna ba asteroid chinga thombadagi shokraba mafam singa sibu planet sigi orbit ta changsilakpada gravitational force na maram oiduna spaceship asi mai shaktunu paitharakle
क्रायो स्लीप चेंबर क्या शिप की पाथोखे चेंबर तुम्हें मई क्या सीरे असुमना अवाब तारी तालना मिल्सना मागी mateꯡ पांगबीनबगीदमक्ते रेस्क्यू टीम थारकनब मेसेज थारी शिप सेफ लैंडिंग तौनबगीदमक्ते यामना कन्ना होनरी वारब तांजासिदा मागी ममित मचानुपीसु उरगली मतो असुमना मई चाक थेक्तुना पाइथरकलब मतुंगदा स्पेसशिप की तंखाय मना मफम अमदा ताहोरे अदुगा सरुक अमना यामना लापना पाइथोक्तुना चटखरगा अतोपा मफम अमदा ताखरे मसी मतुंगदा उलगलिबसी ज्ञान मांगलुरब मिल्स असि मिकअप थोरले हुजिकती स्पेसशिप सि लैमाइदा लैंडिंग तौरमले सिस्टम की खोंजेलना हाइरी अखोइना सखंगदब प्लानेट अमदा लैंडिंग तौरे हाइदन हुजिक मिल्स की मसा से लेंगम संगमद्रे चाइना खुन फाउबदगी मबुक हाइगतुना येंगलुबदा अकाइब शिप की मसेट मा पुक्सेपता थिंदुना लेरमले अमदि याम साथिना सोगले मसिबु चाइना खोल खांगबगो लोइना सतोगले अदुगा सोगलबा मफमसदा हिदाक मखलम सो हापसिली मसिग मतुंगदा सूट सेचिले अदुगा क्रायोजेनिक स्लीप चेंबर सिंग सिगी चेक तौरी अदुबु हुजिक मान खंगले स्लीप चेंबर सिंग सिमा थोक मत तौद्रे मसिना ताकपदी चेंबर सिंग इस तुमलिबा मियोय सिंग सि लोइना सिरम लगनी हाइबसिनी मखोइगी शिप असि सुम मपुंग फाना मांग ताले अमुहन सिजिनबा याबगी मवोंग सु ओइद्रे शिप असि मपानदगी करिगुंबा अहौबो खोंजेल सु तारी मसिदगी मतिक चारबो खुजुकुलाई सिंग मसादा हापजिल्ले अदुगा नोंमै मा पाइरबो मतुंगदा मपानद थोलक्तुन येंगलुबा मतमददी मखोइगी स्पेसिम लैरमलिबसि प्लानेट सिगी जंगल दनी अदुगा हुजिक नुमिदांगी मतम सु ओइरी मपानद थोलक्तुना शिप की अते काय तारिबो सिंग सि येंगली क्रायो स्लीप चेंबर के हम चाइदुना तारिबो सुरे अदुगा मखोइगी टीम ओइबा सि बखसांग सिंग तारिबो सुरे असुन माना कोयंग येंगदुना चलिङै मागी तुंगलोमदा इसिंग मनुंगसिदा करिगुंबा सामगी चावरो ममैना चलिबो सिसु अखोइना उबा फंगी तबुदु मसिदी मिल्स न उबदि नते अदु मंगोंदसु करिगुंबा सिंगबा मदि फाउरी तादन लेरिबा सि बखसांग सि जीबसिना चाखरे मिल्स न उथकलोमदा येंखलुबदा मखोइ कांगबु ओइबा मिसक अमगी असि बखसांग पन्नुर लेरिबा सिसु उबा फंगी हौजिक महांग लेप्तना संगसिलक्तुना कोइथि थिरी मखोइ कांगबु ओइबा मियोय अमगी असि बखसांग तारिबा सिसु उरे मतोसुना मखोइ कांगबु सिंगना सिरगा लेरम सि उबदा मिल्स असि थमोइ सोना कप्तुना लेरे अमदि तौफम खंगदबगा लोइनाना मागी होम प्लानेट न लेरिबा थौन चाकलोमदा येंखत्तुना महा कप्तुना लेरी मसिगी मतुंगदा माना शिप असि मनुंगदा संगसिलक्ले यावरिबा डिवाइस सिंग असिबु सेमजिनबसु होनरी हौजिक माना मखोइगी प्लानेट ता पाउसु थारी जोइक चार्टर 3703 हाइबा स्पेसशिप असदा आई इतोमते हिंगौबा मिसक ओइरे अखोइगी शिप असदा मसिंग थिंगमद्रबा एस्टेरॉइड क्याना फुजिलखिबनी अइगी मोतदी थेंगनरुरिबा एस्टेरॉइड सिंग अदु यामना चावबा एस्टेरॉइड अमगी अपिकपा सरुक सिंग ओइरमगनी हाइना खल्ली अखोइगी शिप असना तारुरिबा प्लानेट असि कदाइदनो हाइबा इना खंगदे अदुगा हौजिक अखोइगी शिप असि अनि थोकना काइरे स्केप सटल ओइगदबा पोट मापन अमसु काइदनो मांगले अदुगा अनि मदी हौजिक थिबा फंगद्री शिप असदा तोंगलपा पैसेंजर खुदिमक लोइना सिरे प्लानेट असदा आई इतोमता तौफम खंगदना लेली अदुना आइगी मेसेज असिबु कनागुमना ताबिबा यावरबदी आइबु कन्भिनबा mateꯡ पांगिनबगीदमक्ते रेस्क्यू टीम थाबिरौ असुमना हाइदुना मेसेज थाखरे मसिगी मतुंग दुललिबसि मेल्सना मसाना पाइरिबा नोंमयसना मसादा कापसिनदुना सिजरगे हाइना तौरे तबुदबु मागी ममिता मयुमदा लेहोरिबि मचानुपी सि उरकले मसिदगी सुसाइड तौदुना सिरुरगे खलुरबसि तोकले मा हुजिक तौफम खंगदना सोर सांगना होंदोक्तुना लेरी मचानुपी फोटोबु येंगदुना कपसु कपली मसिगी मतुंगदा मचानुपीना थारखिबा वीडियो मेसेज क्यामा येंगली असुमा लेरिङै सिग्नल अमा फंगले मदुदी क्रायो स्लीप चेंबर सिंगी मरक्तगी अमदी हौजिकसु एक्टिवेट ओइना लेरी हाइबसि मसिदगी स्लीप चेंबर सिबु थिरुनबगीदमक्ता महाक जंगल सिगी मनुंगदा संगसिलक्ले सुंगना ममलब जंगल सिदा माना सुम संगसिलक्पना हौजिकती स्लीप चेंबर सि मागी ममांगा तादुन लेरिबसु उरे अदुगा एक्टिवेट ओइना लेरी हाइबसि सुमान खंगले मनाक्ता संगसिनदुना चेक तौरुबदा मनुंगदा यावरिबसि नुपीनि हाइबसु खंगले खंगौदना स्लीप चेंबर सिम बै होरले मनुंगदा तुमलिबा नुपी सिसु मिट पांथोकपा होरले मिल्सना चेंबर सिगी थोंग हांदोकनबा होनरी अदुबु थोंग सि हांदोकपा याद्रे मसिदगी नोंमैना कापसिलबा मतुंगदा थोंग सि फकाइरे अदुगा मनुंगदा तुमलिबा नुपी सि लौथोकले तंजासिदा माना खंगले मफमसिदा यावरमिबा नुपी सि सही 12 गी लोंगा ओइगदबी हाइबदी मागी मचानुपीगी लोंगा ओइगदबी नुपी मचा अमनी हाइबसि मादी चेंबर सिगी मनुंगदा करिगुंबा असोय अंगाम अमते यावदना हिंदुना लेरमली हौजेक जंगल सिदा तमथिरबा सासिंगना खोंगबगी मखोल सि तारगले मसिदगी मिल्स तसु यामना पाखतपा फावरी नुपी मचा सिदी मतम कुइना क्रायो स्लीप चेंबर गी मनुंगदा लेरुबनिना मसासि सोक्थबदगी मिकअप थोउ हाइबा याद्री हौजिक मिल्स ना नुपी मचा सिबु सिपना लेरिबा मफम अदुमदा पुदुन लाली अदुबु तंजासिदा मागी ममांगदा शावरबा सागी खोंगुल अमा तादुन लेरिबसि उरे मसि उबदगी मिल्स ना सुखंगले प्लानेट सिदा तमथिरबा चाउ सांगलबा जीवसिंग लई हाइबसि मसिदगी मागी थमोइदा पाखतपतने पिकथनख्रे मथंगी सिंदना फिल्म सिगी ममिंग ओइरिबा 65 हाइबसि उलै मयामदा भाब ताना हाइजरमगे 65 हाइरिबसि ngasiदगी अखोइगी पृथ्वी असना सही मिलियन 35 गी ममांगी वारी दु उटपो ओइरमले हाइबदी मिल्स हाइरिबा सोमारिस प्लानेट तगी लापनु पासना संगलुरिबा प्लानेट से अखोइगी पृथ्वी हाइना खंगनरिबा प्लानेट अर्थ असि ओइरमले तबुदबु सही मिलियन 65 की ममांगदा उटपो ओइबनिना मतमस्तदी अखोइगी पृथ्वी सिदा मियोइबा हाइबा जीव असि अमत लैत्रि हौजिक प्लानेट सिदा लैरिबा हाइबबु तमथिरबा चाउ सांगलबा डायनासोर सिंग असिनी हौजिक मिल्स ना स्लीप चेंबर दे औरम नुपी मचा सिबु पुदुन लागली मथंगी सिंदना मिल्स असि तुमदुन लैरी मागी ममंगदा मचा नुपीना नंगबु कदाइदा लेख्रबनो हाइन हंगी मसिदगी महाक बिकअप खंतोक थोगले मनाक्ता नुपी मचा सिसु तुमदुन लैरी ngasai magi pukchepta shokibaduna maram oiduna masada chaina kholsu phauri angang nupim sa sibu phaijub su subsin biri aduga mahak mapana thokina batawri mafamsida leiriba angang nupim sa sidi tumbana lamdre mana tumba sasinarga leibo oiramle mills na tawri ba thabak sing si mana lona yengdun leiribani
ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯒ escape vessel ꯅꯠꯇ꯭ꯔꯒꯅ escape shuttle ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯄꯣꯔꯠꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯍꯥꯏꯔꯤ location unknown ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯇꯦꯛꯈ꯭ꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯖꯪꯒꯜꯁꯤꯡꯁꯤꯗ ꯃꯤꯜꯁꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯨꯡꯗ ꯁꯨꯛꯂꯕ ꯖꯪꯒꯜꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕ escape shuttle ꯑꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯃꯗꯨꯒꯤ escape shuttle ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯄ ꯉꯝꯖꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯎꯄꯥꯏ ꯑꯗꯨ ꯅꯠꯇꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯤꯜꯁꯅ escape shuttle ꯑꯗꯨ ꯀꯟꯅ ꯊꯤꯔꯤꯕꯁꯤ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯨꯁꯤꯡꯅ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯕ ꯖꯤꯕ ꯑꯃꯒꯤ ꯁꯔꯨꯅ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯉꯛꯇꯨꯅ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯥꯏ ꯃꯅꯨꯡꯗꯒꯤ ꯑꯁꯥꯕ ꯃꯅꯤꯜꯁꯤꯡꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯁꯨ ꯎꯕ ꯐꯪꯉꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯩꯒꯤ ꯆꯤꯡ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯂꯩꯅꯨꯡꯗꯒꯤ ꯑꯁꯥꯕ ꯏꯁꯤꯡꯁꯤꯡ ꯀꯥꯝꯊꯣꯔꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯒꯤꯖꯔ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯒꯤꯖꯔ ꯑꯃꯗꯒꯤ ꯑꯁꯥꯕ ꯏꯁꯤꯡꯁꯤꯡ ꯀꯥꯞꯊꯣꯔꯛꯂꯦ ꯃꯁꯤꯗ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯀꯥꯞꯊꯣꯔꯛꯂꯤꯕ ꯑꯁꯥꯕ ꯏꯁꯤꯡꯁꯤꯗ ꯊꯦꯡꯕꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯐꯥꯎꯕ ꯁꯧꯗꯠꯂꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄ ꯆꯤꯡꯃꯥꯏ ꯑꯃꯗꯒꯤ ꯃꯤꯡꯁꯦꯜꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯔꯒ ꯊꯛꯇꯣꯔꯛꯄꯒꯤ ꯂꯥꯏꯠ ꯑꯁꯤ ꯃꯥꯅ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯃꯥꯡꯈ꯭ꯔꯤꯕ escape shuttle ꯑꯗꯨ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯃꯉꯣꯟꯗ ꯐꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯗꯤꯚꯥꯏꯁ ꯃꯈꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯣꯠꯁꯛ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯊꯤꯖꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯗꯥꯏꯅꯣꯁꯣꯔ ꯃꯆꯥ ꯃꯆꯥꯁꯤꯡꯅ ꯆꯠꯂꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯑꯆꯧꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃꯅ ꯏꯟꯅꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯗꯥꯏꯅꯣꯁꯣꯔ ꯃꯆꯥ ꯑꯃ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯥꯕꯨ ꯂꯥꯛꯀꯗꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯤꯜꯁꯅ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯒꯤ ꯕꯠ ꯑꯁꯤꯅ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯕꯨ ꯁꯨꯗꯠꯇꯨꯅ ꯍꯥꯠꯂꯤ ꯖꯤꯕ ꯃꯈꯜ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯪꯒꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯂꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯃꯈꯣꯜ ꯇꯥꯈ꯭ꯔꯤꯕ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯉꯁꯥꯏ ꯀ꯭ꯔꯥꯏꯌꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔ ꯃꯅꯨꯡꯗ ꯍꯤꯡꯗꯨꯅ ꯌꯥꯎꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯤꯜꯁꯅꯗꯤ ꯃꯥꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯄꯥꯈꯠꯄꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯗꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄꯗ ꯆꯤꯡꯆꯦꯞ ꯑꯃꯗꯒꯤ ꯑꯣꯟꯊꯃꯤꯟꯅꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯇꯥꯔꯨꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯃꯈꯜ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯃꯁꯤꯕꯨ ꯉꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯕ ꯁꯥ ꯑꯃꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯦ ꯃꯥꯡꯗ ꯍꯧꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯁꯤ ꯇꯦꯛꯄꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯁꯥꯁꯤꯅ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯤꯜꯁꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕు ꯅꯥꯀꯜ ꯑꯃꯗ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯀꯥꯏꯈ꯭ꯔꯕ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯃꯤꯜꯁꯅ ꯍꯪꯂꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯤꯜꯁꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯑꯁꯣꯛꯄꯗ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯒꯤ ꯂꯤꯁ ꯌꯥꯎꯕ ꯅꯣꯠꯕꯨꯛ ꯑꯁꯤꯁꯨ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯗ ꯃꯥꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯦꯁꯦꯟꯖꯔ ꯅꯝꯕꯔ 35ꯅꯤ ꯑꯗꯨꯒ ꯃꯃꯤꯡꯅ ꯀꯣꯋꯥ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯀꯣꯋꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯤꯜꯁꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯤꯡꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ ꯃꯤꯜꯁꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯡ ꯃꯤꯜꯁ ꯀꯧꯏ ꯁꯤꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯄꯥꯏꯂꯣꯠꯅꯤ ꯄꯦꯁꯦꯟꯖꯔ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡꯅ ꯐꯨꯖꯤꯜꯂꯛꯄꯗꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯀꯥꯏꯗꯨꯅ ꯁꯛꯈꯪꯗꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯇꯥꯔꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯛꯈꯤꯕ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯎꯄꯥꯏ ꯑꯃ ꯂꯩ ꯃꯗꯨꯗꯤ escape shuttle ꯑꯃꯒꯤ ꯃꯇꯦꯡꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ escape shuttle ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 15 ꯔꯣꯝ ꯆꯠꯂꯒ ꯆꯤꯡꯃꯥꯏ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯁꯤꯖꯤꯟꯅꯔꯒ ꯊꯣꯛꯈꯤꯕ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯤꯜꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯚꯥꯞ ꯇꯥꯔꯦꯀꯣ ꯀꯣꯋꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯀꯣꯋꯥ ꯑꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯁꯤꯗ ꯃꯤꯜꯁꯅꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯃꯤꯊꯪꯗ ꯀꯣꯋꯥꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯃꯤꯜꯁꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯄꯦꯁꯦꯟꯖꯔ ꯂꯤꯁ ꯌꯥꯎꯕ ꯕꯨꯛ ꯑꯁꯤꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯣꯋꯥꯅ ꯉꯥꯡꯂꯤꯕ ꯂꯣꯟ ꯑꯁꯤꯗꯤ ꯃꯥꯒ ꯂꯣꯟ ꯐꯥꯎꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯣꯟ ꯑꯁꯤ ꯐꯥꯎꯅꯗꯕ ꯑꯗꯨꯅꯅꯤ ꯉꯁꯥꯏꯗꯒꯤ ꯀꯣꯋꯥꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯝꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯜꯁꯅꯁꯨ ꯃꯁꯤ ꯋꯥꯐꯝꯁꯤ ꯚꯥꯞ ꯇꯥꯔꯦ ꯀꯣꯋꯥꯅ ꯃꯥꯒꯤ ꯃꯔꯣꯜꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯁꯤꯞ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯂꯣꯟ ꯐꯥꯎꯅꯗꯕꯁꯤꯗ ꯃꯤꯜꯁ ꯑꯁꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯄꯥꯎꯗꯔ ꯌꯥꯎꯕ ꯄꯦꯀꯦꯠ ꯑꯃ ꯇꯦꯕꯜꯒꯤ ꯃꯊꯛꯇ ꯍꯩꯗꯣꯛꯂꯦ ꯑꯗꯨꯒ ꯈꯨꯠꯅ ꯁꯤꯝꯕꯣꯜꯁꯤꯡ ꯌꯦꯛꯇꯨꯅ ꯚꯥꯞ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯌꯦꯛꯂꯤꯕꯁꯤ ꯆꯤꯡꯒꯤ ꯁꯤꯝꯕꯣꯜꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯁꯤꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ escape shuttle-ꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯗꯧꯔꯤꯕꯅꯤ ꯃꯇꯨꯡꯗ ꯃꯗꯨꯗ ꯇꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯦꯠ ꯁꯣꯃꯥꯔꯤꯁꯇ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯨꯠꯅ ꯌꯦꯛꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤ ꯃꯤꯜꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯨꯞꯅꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯚꯥꯞ ꯇꯥꯔꯤꯕꯁꯤ ꯌꯨꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯤꯜꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯈꯨꯠꯅ ꯁꯛꯇꯝ ꯈꯔ ꯌꯦꯛꯂꯦ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯌꯦꯛꯂꯤꯕꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯕ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏꯕꯗꯤ ꯁꯤꯞ ꯑꯁꯤꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯨ ꯌꯥꯎꯔꯛꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯜꯁꯅꯗꯤ ꯁꯤꯞ ꯑꯁꯤꯗ ꯌꯥꯎꯔꯛꯄ ꯄꯦꯁꯦꯟꯖꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯁꯤꯜꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯑꯗꯨ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯔꯤꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ
mafam adu da chatlaga nakhoi gi family ge thengdaraba matungda ikoi yumda hangadoribani asumna oidaba wa haijilami matau sumna hairakliba wafam asida koa haribi nupi misa asi yamna haraujarami masig matungna mills na control room da sangsinduna makhoi gi planet message am suthari मान हायरी कोआ कौबी नुपी मसा अमदी हौजिकसु हिंगदुना लेरमली महागसे अपर टेरिटोरी दगिनी मरमसना मागा इगसि लोन फाउनदे हौजे अखोयना प्लानेट सिदगी थोरक पंगमना बगी दमकता स्केप सटलना लेरिबो मफम सिदा सटकदौरी अदुना यारिबो मखे अखोय अनिगी मतेंग पांगबिना बगी दमकता रेस्क्यू टीम थाबिरउ हाइदुना मेसेजेस दा थारी नाकल मदना कोआना मिल्स की मचानुपी नेविन थारखिबा वीडियो क्लिप सिंग सिबु मथंग मथंग कापतुनी येंगली मफम सिदा उरिबा वीडियो सिंग सि नेविन ना मपागी मफम दा थारखिबा क्लिप गाक्तनी माना हायरी बाबा नंगसि आइगी दि बेस्ट फ्रेंड नी अदुना यामथुना युमदा हलगलो नंगी खोंगचत अदुगी लंबी तंखाई चल्ले हाइबगी पाउसु तारे मसि ताबदा आई यामना नुंगाइजे असुमना कोआना मथंग मथंग वीडियो सिंग सि येंगलपदा लोइसलकपददी नेविन कपतुना हायरई बाबा नंगबो आइना तसेंगा नुंगसिद्रे मरमदी नंगना आइगी दमकता करिसु खंदबा माले हौजिक फाउ युमदा हलक्त्रिबा करिगिनो अदुना हौजिकति आई नंगोंदा यामना साउनिंगी नंगबो नुंगसिद्रे हाइदुना मेसेज वाइना थारखिबा वीडियो क्लिप सिंग सिदा कपतुना फोंदोली अदुगा नेविन गी हक्सांग सि असुम असुम सोखिलकपगी फिबमसु उबा फंगी हाइबदी मागे अनावसना मरम ओइदुना महक सिगदौरे हाइबसि फिल्म सिबु येंगलिबा खनसु भाब तारे असुमना उरिबा सकतमसिदा कोआसु यामना वखल नुंगाइरमदे तंजासिदा मिल्स संगसेलक्तुना थारिबा वीडियो सि मुथाखरे अदुगा हायरई एखोय हुजुमुक चटलसि तबुदबु मिल्स की माइथोंदा थमोय काइबगी ममी ताई हाइबसिदि एखोयना खंगी हौजेक मिल्स ना मखोयगी खोंगचटलसिदा सिननबगी दमकता खुसु खुलाई क्या पुथोखरे एडवांस टेक्नोलॉजी की पिकलबा बॉम्ब मसा क्या सु सिनरी मिल्स ना हायरी एखोयना वा मसेट अमता ngang जंगल सिंग सि फावरगा चटगदबनी अदुबु मखोय अनि सिदि लोन फाउनबा नते साइन तौदुना हायरि वाफम सि फोंदोली मसिग मथुंग उलेलिबसि मखोय अनिना जंगल फाउदुना स्केप सटलना तारिबा मफमदु योंगनबगी दमकता लागली मथक्तना तमथिरबा उचे क्या अमसु पाइरी मफमस्ता उरिबा उचेकसिंग सि हौजिकि मतमदा लेरिबा उचेकसिंग सिगुम्बा नते डायनासोर मतमगी या मतम थिरबा साहिंग चाबु उचेक ngaktani कोवाना उचेकसिंग सिंग ngaktuनि येंगन लेरि अदु मिल्स ना हरै लेप लेतन संगसिलु हाइदुन असुमना मखोय नि ना दुम लाकपदा मसादा सिंगनबा मतंग फावबदा मिल्स ना मागी खुलाई सि पाइदुन सेक्शन संगसिलि मिल्स ना सिजिनरिबा डिवाइसेस ना ताल आई हौजेक स्केप सटल असिगा मखोयगा लापनबसि किलोमीटर 12 दंगाइरे हाइदुन कोवाना हुजिक नोंथक्ति येंखलुबा मतमदा था थोकलिबसिगी हेक मनाक्ता अंगांगबा मचुदा करिगुम्बा पोटसकमा थागी मनाक्ता लेरिबसि उबा फंगी मयामदा भाब ताना भाइजरमगे मफमसदा उरिबसि एस्टेरॉइड अमनि मसिंग मतुंगदा मखोय जंगल फाउदुना दुम संगसिलकपा लेपते हौजिक मखोय नि लाकपा मतमदा चाबदा यामना हावगदबा मानबा हई मखल अमा थेंगनारे मसिबु कोवाना हेगली मिल्स नदी याम सेक्शन चली अदुबु मागी मौंगसदा कोवा नोकनिंग फाउरी कोवादी चलीबसदा सेक्शन बलैते अदुना माना हेगलिबा हईसना ममांग थादुना चलीबा मिल्सदा दुम थादुना लकनरी माना तौरिबसि मिल्स पु लकनरिबनी अदुबु मिल्स ना माना थारलिबा हईसि फाखरे मतुंगदा मागी गेजेट अमा पुथोरलगा हईसि मनुंगदा हप्सिलगा चाबा याबरा यादबरा हाइबदुगी टेस्ट तौरी मतमसदा अंगांग मुसुगी लाइट अमा गालै मस्ता मिल्स ना हाइरी मसिगी हईसि चाबा याबा नते करिगुमा नंगना मसि चारु उतारबदि नंगी पुक्तु मथंगा ओनगनी अदुगा ओगनी तबुदबु लोन फाउनदबनिना माना एक्टिंग लोइना ताली असुम तविसदा को आसिदि नोकनिंग फाउरी मानसु मिल्स की मतौ तमसिली मसी मतुंगदा मखोय नि सि जंगल सिदा दुम लाक मतमदा मिल्स की तुंगलुमदा तिल मखल मा पाइसलक्तुना नपलरे मसी मान हातोकलमी तबुदबु तिल सिदगी नपनप लाव मही मस थोकली मसी बु तैथोकना होनबदा महक अवाब ओइरे खुद सिदगी पाक हेक चलु हाइबे याद्रे मसी तैथोकना बगी दमकता उ अकंग बमदा पाइरुबददी खुद इस नपसिनख्रे फकना नब फोस पिरुबददी महक पाइथोकतुना तारे अदुगा खुद इसदा उ मकुसु पक्तुना लागले तौरिबा फिबमसदा कोआसी याम नोक्सरमनी अदुबु मिल्स ना सावरकदरा कीबदगी महक नोकलिबसि तोखरे मसदगी मिल्स ना सु लकनरगे मतागुम मागी खुद तैरिबा मही सि उत्तुना कोआदा कीहलमी मसदगी कोआना ममांग थान सेलमी असुमना सेलकु मतमदा उम ममांग मक्तदा तेरले अदुगा नाकलमरोमदगी सासिंग खोंबगी मखोल तारे कोआ अमदि मिल्स ना सेलक्तुना येंगी हौजी कोआना उरे डायनासोर मचा खरा लेरिबसि मखोयगी मरक्ता अमदि कोमबंगी मनुंगदा पुथादुना लेबिसि सु उरे मसी उबदगी कोआना डायनासोर मचा सिबु कन्बीनबगी दमक्ति सिनसिनख्रे अदुबु मिल्स नादि असुमना तौदनबगी दमक्ता nganglibani कोआना सेंसिलक्तुना डायनासोर मचा सिबु सिंखतपीरी मिल्स ना हाइरी मदु थादोखो मदुगी दमक्ता वारुनु अदुबु कोआना हनबा लेतना अवाबु तारबा डायनासोर मचा सिबु कन्ननबा होनरी अदुबु मा मतोमतनदि डायनासोर मचा सि सिंखतबा ngamdre मसदगी मिल्स सेंसिलक्तुना डायनासोर मचा सिबु सिंखतपा यावबीरी मतौसुना मखोयनिना डायनासोर मचा सिबु कन्बीरे मफमसदा उरिबा डायनासोर मचा सिदि साहिंग चाबा डायनासोर की ग्रुप नते मनामसिंग चादुना हिंगबा डायनासोर की जात अमनी मसिंग मतुंगदा डायनासोर मचा सि तुमिना नाइटोम मोइना लागली अदुबु साहिंग चाबा डायनासोर जात की मचा सिंग चोंगथोरक्तुना मसिगी डायनासोर मचा सिबु मयाम संगदुना चाखरे मसि उबदा पाखन मनमदगी कोआना यामना कना लावी अदुबु मिल्स ना चेंसिलक्तुना माबु मचिन मेलगा फादुना थमखरे हौजिक थोललिबा डायनासोर मचा सिंग सिदि साहिंग चाबा तमथिबा ngaktani लावखिबगी मखोल ताबदगी मखोइन लेरिबा मफम सोमदा थीबा संगसिलक्ली तमथिरबा डायनासोर कांगबोसिना मनम लौ लौदुना मखोइनी लेरिबा मफम सोमदा संगसिलक्ली अदुबु नाकलमरोमदगी करिगुम्बा मखोल मा तारकपदगी डायनासोर कांगबोसिना मखोइना फारिबा अतोप जातकी डायनासोर सि चिंगदुना मखोइगी मकोनदा पुसिनख्रे हौजिक कोआसदि यामना वखल नुवाइतना कप्तुना लेरि हौजिक मिल्सना सावरकपदगी कोआदा यामना मुनि येंगदुना हाइरई आइना हाइबो वफमसिंग नंगना ngakna सटकदबनी नत्रबदि मफमसदा हिंगदुना लेबा हाइबसि ओइथोक्तबनी मसिंग मतुंगदा मखोइ अनिसि जंगल लोमदा दुम लागली कोआदि हौजिक सु वखल नुवाइतना दुम चलिबनी तुरेल अमगी मपान मखोइ अनिसिंग हेक्तंग पोथारी ngasai सोखि मफमसि मिल्सनि येंगली हौजिक सु मसादा चाइना खोल फावबु लेत्रि
ꯀꯣꯋꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯂꯣꯜ ꯑꯁꯤꯗꯤ ꯀꯣꯋꯥꯅ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯃꯇꯧ ꯇꯝꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯤꯜꯁ ꯑꯁꯤꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯃꯇꯨꯡꯗ ꯀꯣꯋꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯤꯜꯁꯅ ꯀꯣꯋꯥꯕꯨ ꯌꯦꯡꯖꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯦꯕꯤꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯧꯖꯤꯛ ꯀꯣꯋꯥꯅ ꯃꯐꯝꯁꯤꯗ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯃꯁꯝꯗ ꯊꯦꯠꯆꯤꯜꯂꯤ ꯀꯣꯋꯥꯅ ꯂꯩ ꯑꯃ ꯄꯨꯔꯛꯂꯒ ꯃꯤꯜꯁꯀꯤ ꯃꯁꯝꯗ ꯊꯦꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯑꯩ ꯃꯗꯨ ꯄꯥꯝꯗꯦ ꯑꯩꯉꯣꯟꯗ ꯊꯦꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯀꯣꯋꯥꯅ ꯅꯝꯐꯨꯗ ꯊꯦꯠꯅꯅꯕ ꯍꯣꯠꯅꯩ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯥꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯁꯛꯇꯝ ꯑꯃ ꯎꯔꯦ ꯃꯤꯜꯁꯀꯤ ꯃꯁꯝꯗ ꯀꯣꯋꯥꯅ ꯂꯩ ꯑꯃ ꯊꯦꯠꯆꯤꯟꯕꯤꯕꯗꯒꯤ ꯂꯩ ꯅꯥꯆꯣꯝ ꯑꯁꯤꯒꯤ ꯂꯣꯏꯅꯅ ꯆꯠꯄꯒꯤ ꯃꯇꯥꯡꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯃꯤꯜꯁꯅ ꯄꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯁ꯭ꯀꯦꯞ ꯁꯇꯜ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯈꯪꯍꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯁ꯭ꯀꯦꯞ ꯁꯇꯜ ꯑꯁꯤꯒꯤ ꯂꯣꯀꯦꯁꯟ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯎꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯀꯪꯂꯦ ꯑꯗꯨꯅ ꯅꯦꯠꯂꯨꯕꯗ ꯇꯦꯛꯅꯤꯡꯕꯅ ꯑꯌꯥꯝꯕꯅꯤ ꯉꯁꯥꯏ ꯍꯦꯛꯂꯛꯈꯤꯕ ꯂꯩ ꯑꯗꯨ ꯀꯣꯋꯥꯅ ꯍꯧꯖꯤꯛꯁꯨ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯎ ꯑꯁꯤꯒꯤ ꯈꯔ ꯋꯥꯡꯈꯠꯅ ꯀꯥꯈꯠꯂꯒ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯀꯦꯞ ꯁꯇꯜꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯊꯤꯗꯣꯛꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯅ ꯅꯦꯠꯂꯤꯕ ꯃꯁꯥ ꯑꯁꯤ ꯇꯦꯛꯄꯗꯒꯤ ꯃꯍꯥꯛ ꯎ ꯃꯁꯥꯁꯤꯡꯁꯤꯗ ꯐꯨꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯣꯋꯥ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯜꯁꯀꯤ ꯁꯒꯟ ꯃꯔꯨꯒꯤ ꯁꯔꯨ ꯑꯁꯤ ꯅꯥꯟꯊꯣꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯔꯨ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯣꯏꯅꯅ ꯁꯔꯨ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗꯒꯤ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯀꯣꯋꯥꯅꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯜꯁꯀꯤ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕ ꯁꯔꯨ ꯑꯁꯤꯕꯨ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯏꯅꯣꯁꯣꯔꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯀꯣꯋꯥꯅ ꯅꯣꯡꯃꯩꯁꯤ ꯈꯨꯟꯗꯨꯅ ꯃꯤꯜꯁꯇ ꯄꯤꯔꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯣꯡꯃꯩꯁꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯣꯋꯥꯕꯨ ꯅꯦꯠꯍꯜꯂꯒ ꯈꯨꯠ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯇꯝꯊꯤꯔꯕ ꯗꯥꯏꯅꯣꯁꯣꯔꯁꯤꯡ ꯑꯁꯤꯗꯤ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯈꯨꯠꯀꯤ ꯁꯔꯨ ꯑꯁꯤ ꯍꯦꯛ ꯆꯨꯝꯃꯒ ꯅꯥꯀꯜ ꯑꯃꯗ ꯇꯝꯊꯤꯔꯕ ꯖꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯛꯆꯤꯜꯂꯛꯏ ꯌꯥꯝꯅ ꯊꯨꯅ ꯃꯤꯜꯁꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤ ꯄꯥꯏꯈꯠꯇꯨꯅ ꯁꯥꯁꯤꯡꯁꯤꯗ ꯀꯥꯞꯈ꯭ꯔꯦ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯤꯜꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯥꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯃꯟꯕꯗꯒꯤ ꯊꯦꯡꯒꯥꯏꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯀꯣꯋꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯀꯣꯋꯥꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯃꯤꯜꯁꯅ ꯑꯦꯗꯚꯥꯟꯁ ꯒꯦꯖꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯛꯂꯕ ꯕꯣꯝ ꯃꯆꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯥꯁꯤꯡꯁꯨ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯋꯥꯅ ꯆꯦꯜꯂꯛꯂꯒ ꯆꯥꯎꯔꯕ ꯎ ꯑꯀꯪꯕ ꯑꯃ ꯇꯥꯔꯤꯕꯁꯤꯒꯤ ꯃꯔꯨꯝꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯝꯊꯤꯔꯕ ꯁꯍꯤꯡ ꯆꯥꯕ ꯃꯈꯜꯒꯤ ꯆꯥꯎꯔꯕ ꯎꯆꯦꯛꯁꯤꯡ ꯄꯥꯏꯔꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯣꯋꯥꯅꯗꯤ ꯃꯁꯤ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯂꯤꯕ ꯎꯆꯦꯛꯁꯤꯡꯁꯤ ꯎꯕꯗ ꯃꯥ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯜ ꯂꯥꯍꯨꯟꯗꯅ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯜꯁꯅ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ ꯎꯒꯤ ꯃꯔꯨꯝꯗ ꯀꯣꯋꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯁꯨ ꯄꯥꯈꯠꯇꯨꯅ ꯎ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯦ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯀꯗꯕꯒꯤ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯒ ꯃꯥꯕꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯥꯀꯜꯗꯒꯤ ꯃꯤꯜꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯁꯥꯁꯤꯡ ꯑꯁꯤ ꯍꯥꯠꯈ꯭ꯔꯦ ꯀꯣꯋꯥꯗꯤ ꯄꯥꯈꯠꯄꯗꯒꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯅꯥꯀꯣꯡ ꯃꯦꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯜꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨ ꯀꯨꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯁꯤ ꯆꯣꯛꯊꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯥ ꯑꯃꯅ ꯀꯣꯋꯥꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯁꯥꯁꯤꯅ ꯑꯁꯣꯡꯕ ꯃꯔꯛꯇ ꯀꯣꯋꯥꯕꯨ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯃꯤꯜꯁꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯥꯁꯤꯅ ꯀꯣꯋꯥꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯋꯥꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯅꯥꯀꯜꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯋꯥꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯀꯤꯃꯟꯕꯗꯒꯤ ꯅꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯤꯜꯁꯅ ꯊꯦꯝꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯀꯣꯋꯥꯅ ꯃꯉꯣꯟꯗꯁꯨ ꯀꯤꯕꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯦ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯄꯥꯈꯠꯂꯨꯔꯅꯣ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯀꯣꯋꯥꯅ ꯇꯥꯗꯦ ꯃꯥ ꯍꯧꯖꯤꯛ ꯀꯤꯃꯟꯕꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯨꯅ ꯁꯨꯞꯆꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯃꯤꯜꯁꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯀꯣꯋꯥꯕꯨ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ ꯃꯁꯤꯗꯒꯤ ꯀꯣꯋꯥꯕꯨ ꯊꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯑꯣꯡ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯦꯚꯤꯜꯗ ꯇꯝꯕꯤꯈꯤꯕ ꯈꯨꯠ ꯑꯅꯤ ꯄꯥꯏꯁꯤꯟꯅꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯈꯣꯡꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯀꯣꯋꯥꯁꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯌꯦꯡꯉꯛꯂꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯈꯣꯡꯉꯛꯂꯦ ꯀꯣꯋꯥꯅ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯣꯋꯥꯅꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯤꯜꯁꯅ ꯀꯣꯋꯥꯕꯨ ꯄꯣꯗꯨꯅ ꯄꯨꯕꯤꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯆꯥꯒꯗꯕ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏꯅ ꯇꯨꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯗꯤꯚꯥꯏꯁ ꯃꯈꯜ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯨꯝꯊꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯊꯣꯛꯂꯤꯕ ꯁꯣꯝꯗ ꯀꯣꯋꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯄꯨꯊꯣꯛꯂꯒ ꯀꯣꯋꯥꯒꯤ ꯍꯣꯝ ꯄ꯭ꯂꯥꯅꯦꯠ ꯑꯗꯨ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯗꯤꯇꯦꯛ ꯇꯧꯔꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯦ ꯃꯤꯜꯁꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯈꯪꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯇꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯁꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯋꯥꯅ ꯃꯤꯜꯁꯀꯤ ꯃꯆꯥꯅꯨꯄꯤ ꯅꯦꯚꯤꯜꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯀꯤ ꯃꯦꯃꯣꯔꯤ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯁꯤ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯣꯋꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯜꯁꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯃꯥꯅ ꯈꯔ ꯆꯩꯔꯨꯕꯗꯒꯤ ꯀꯣꯋꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ
ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯅꯦꯚꯤꯟꯅ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯀꯤ ꯆꯤꯞ ꯑꯁꯤ ꯗꯤꯚꯥꯏꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯀꯥꯞꯊꯣꯛꯇꯨꯅ ꯎꯍꯜꯂꯦ ꯃꯁꯤꯗꯒꯤ ꯀꯣꯋꯥꯅꯁꯨ ꯊꯣꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯌꯦꯡꯂꯤ ꯀꯣꯋꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯛꯇꯝ ꯑꯁꯤꯗ ꯌꯦꯡꯖꯕꯁꯤꯗ ꯃꯤꯜꯁꯀꯤ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯝꯃꯤ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯨꯠꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤꯜꯁ ꯑꯁꯤꯗꯤ ꯇꯨꯝꯕ ꯅꯠꯇꯦ ꯃꯈꯣꯜꯗꯤ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ ꯅꯣꯡꯊꯛꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯦꯁꯇꯔꯣꯏꯗ ꯑꯁꯤ ꯑꯁꯨꯝ ꯄ꯭ꯔꯤꯊꯤꯕꯤꯔꯣꯝ ꯅꯛꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯃꯤꯜꯁꯀ ꯀꯣꯋꯥꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯕ ꯑꯣꯏꯅ ꯔꯦꯗ ꯀꯂꯔꯒꯤ ꯁꯥꯏꯟ ꯑꯁꯤ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯃꯤꯜꯁꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯥꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯀꯅꯥꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯥꯅ ꯀꯣꯋꯥꯕꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯤꯜꯗ ꯀꯣꯡꯒꯣꯜ ꯀꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯤꯜꯁ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯆꯤꯜ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯇꯤꯜ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯥꯏꯜꯁꯅ ꯃꯆꯤꯟ ꯇꯨꯝꯕ ꯒꯦꯖꯦꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯅꯨꯡꯗ ꯌꯥꯎꯔꯤꯕ ꯖꯤꯕꯁꯤ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯗꯒꯤ ꯀꯣꯋꯥꯁꯤ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯑꯣꯁꯨ ꯌꯥꯝꯅ ꯑꯣꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯗꯦꯟꯖꯔ ꯑꯂꯥꯔꯝꯁꯤꯡ ꯈꯣꯡꯂꯛꯂꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯍꯟꯗꯨꯅ ꯂꯩꯔꯦ ꯃꯤꯜꯁꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯈꯥꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯁꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯕ ꯅꯠꯇꯦ ꯇꯟꯖꯥꯁꯤꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯃꯤꯜꯁꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯒꯤ ꯃꯆꯤꯟ ꯑꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯤꯜꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅꯁꯨ ꯃꯈꯣꯏꯗ ꯃꯅꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕꯒꯤ ꯌꯥ ꯑꯁꯤ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯃꯤꯜꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕ ꯑꯁꯤꯗ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯀꯗꯕꯒꯤ ꯇꯧꯔꯛꯏ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯣꯡꯁꯤꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕꯗꯒꯤꯗꯤ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯏꯜꯁꯅ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯠꯅ ꯆꯪꯂꯛꯂꯤꯕ ꯃꯥꯏꯀꯩꯒꯤ ꯈꯨꯠꯊꯥꯡꯗ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤꯒꯤ ꯇꯨꯡꯗ ꯗꯥꯏꯅꯣꯁꯣꯔ ꯃꯈꯜ ꯑꯃꯁꯨ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯈꯨꯖꯤꯟꯕ ꯖꯒꯥ ꯑꯃꯗ ꯌꯧꯔꯦ ꯃꯁꯤꯕꯨ ꯃꯤꯜꯁꯅ ꯌꯥꯝꯅ ꯋꯥꯅ ꯂꯤꯊꯣꯛꯄ ꯉꯝꯃꯤ ꯃꯇꯨꯡꯗ ꯈꯔ ꯂꯥꯎꯊꯣꯛꯄ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯇꯣꯞꯄꯗ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯤꯜꯁꯅ ꯐꯛꯂꯥꯡ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯋꯥꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯌꯦꯛꯇꯨꯅ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯂꯦ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕꯁꯤ ꯐꯦꯃꯤꯂꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ ꯃꯐꯝꯁꯤꯗ ꯁꯨꯔꯨꯡꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯂꯩꯔꯤꯕꯁꯤꯗ ꯃꯤꯜꯁꯅ ꯑꯇꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯑꯍꯣꯕꯤ ꯑꯃꯇꯪꯕꯨ ꯂꯩꯔꯕꯗꯤ ꯃꯐꯝꯁꯤꯗꯒꯤ ꯂꯤꯊꯣꯛꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯦ ꯀꯣꯋꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯈꯠꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯇꯧ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯕꯨ ꯃꯤꯜꯁꯅꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯁꯤ ꯂꯣꯟꯗꯤ ꯐꯥꯎꯅꯗꯕꯅꯤನ ꯑꯃꯅ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯀꯣꯋꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯝꯕꯤ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤꯜꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯨꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯧꯖꯤꯛ ꯀꯣꯋꯥꯅ ꯍꯦꯟꯅ ꯉꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯤꯅꯝꯕ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯏꯁꯀꯦꯞ ꯁꯇꯜꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯤꯟꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯤꯅꯝꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯆꯠꯄ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯂꯣꯟ ꯐꯥꯎꯅꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯀꯣꯋꯥꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯂꯝꯕꯤ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯤꯜꯁꯀꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯉꯁꯥꯏ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯑꯦꯗꯚꯥꯟꯁ ꯒꯦꯖꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯈꯔ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯊꯝꯂꯦ ꯑꯗꯨꯒ ꯃꯤꯜꯁꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯋꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯈꯟꯕꯤꯔꯒ ꯊꯞꯂꯤ ꯕꯣꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯌꯥꯕ ꯌꯥꯝꯅ ꯄꯤꯛꯄ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯦ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯕꯣꯝ ꯈꯔ ꯀꯣꯋꯥꯗ ꯎꯠꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯀꯣꯋꯥꯗ ꯁꯤꯟꯅꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯍꯣꯕꯤꯁꯤꯗ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯋꯥꯕꯨ ꯊꯥꯡꯒꯠꯄꯤꯔꯤ ꯈꯨꯈ꯭ꯔꯕ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯣꯋꯥ ꯑꯁꯤ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯤ ꯃꯇꯨꯡꯗ ꯃꯤꯜꯁꯁꯨ ꯎꯞꯁꯤꯠ ꯁꯤꯠꯇꯨꯅ ꯂꯥꯛꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯉꯩ ꯃꯐꯝꯁꯤ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯀꯤꯟꯊꯕ ꯍꯧꯔꯛꯂꯦ ꯃꯤꯜꯁꯅ ꯃꯈꯥ ꯇꯥꯅ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯀꯣꯋꯥꯗ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯤꯛꯂꯤꯕꯁꯤ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯄꯗꯒꯤ ꯅꯨꯡꯁꯤꯡ ꯀꯤꯟꯊꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯀꯣꯋꯥꯒ ꯃꯤꯜꯁꯀꯗꯤ ꯈꯔ ꯂꯥꯞꯅꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯤꯟꯊꯔꯛꯂꯤꯕ ꯅꯨꯡꯁꯤꯡꯁꯤꯅ ꯈꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗ꯭ꯔꯦ ꯃꯤꯜꯁꯇꯤ ꯑꯃꯨꯛ ꯅꯤꯡ ꯍꯟꯗꯣꯛꯂꯒ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯀꯣꯋꯥꯗꯤ ꯊꯣꯛꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯀꯣꯋꯥ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯡ ꯑꯁꯤꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯀꯞꯂꯤ ꯃꯆꯤꯟꯗ ꯀꯣꯋꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯧꯔꯤ ꯑꯗꯨꯒꯗꯤ ꯅꯥꯀꯜꯂꯣꯝꯗꯒꯤ ꯀꯣꯋꯥꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯉꯁꯥꯏ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯗꯣꯝꯗꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯄꯪꯆꯥꯎꯗꯤ ꯆꯥꯎꯗꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃꯁꯨ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯋꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯂꯦ ꯃꯥꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯂꯤ
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯜꯁꯅ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯠꯂꯤꯕ ꯂꯥꯏꯠ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯔꯛꯇ꯭ꯔꯦ ꯂꯥꯏꯠ ꯑꯁꯤ ꯃꯨꯠꯈꯤꯕꯗꯒꯤ ꯄꯨꯝꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯥꯅ ꯂꯩꯃꯥꯏꯗ ꯑꯗꯨꯝ ꯃꯥꯔꯛꯄ ꯃꯇꯝꯗ ꯗꯥꯏꯅꯣꯁꯣꯔ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯥꯏꯔꯨꯔꯦ ꯃꯁꯤꯗꯒꯤ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯖꯤꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯠꯂꯤꯕ ꯂꯥꯏꯠ ꯑꯁꯤꯁꯨ ꯉꯥꯜꯂꯛꯂꯦ ꯃꯤꯜꯁꯅ ꯃꯈꯨꯠꯇ ꯆꯦꯛꯁꯤꯟꯅ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯥꯁꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯇꯨꯡꯂꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯁꯥꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯁꯥꯁꯤ ꯌꯥꯝꯅ ꯐꯤꯡꯉꯤ ꯑꯃꯝꯕꯁꯤꯗ ꯃꯍꯥꯛ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ ꯁꯥꯁꯤꯅ ꯊꯣꯝꯂꯛꯄꯗꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯇꯥꯈ꯭ꯔꯦ ꯃꯁꯤꯕꯨ ꯈꯨꯟꯅꯕ ꯆꯦꯟꯁꯤꯜꯂꯛꯄꯗ ꯁꯥꯁꯤꯅ ꯃꯥꯒꯤ ꯈꯣꯡꯗ ꯆꯤꯛꯇꯨꯅ ꯁꯤꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯁꯥꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯆꯤꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯗ ꯀꯜꯂꯕ ꯁꯥꯎꯟ ꯑꯃ ꯊꯥꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗꯨꯅ ꯁꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯂꯥꯏꯁꯤ ꯂꯧꯈꯠꯂꯒ ꯁꯥꯁꯤꯗ ꯀꯥꯞꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯃꯥꯅ ꯍꯥꯠꯄ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯋꯥꯁꯤ ꯎꯂꯩ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯥꯛꯄꯗ ꯃꯥ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯑꯃ ꯁꯦꯝꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯇꯥꯔꯝꯕ ꯁꯔꯨ ꯑꯃ ꯃꯥꯅ ꯈꯨꯟꯒꯠꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯍꯨ ꯆꯦꯟꯕ ꯍꯩ ꯃꯈꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯕꯨ ꯁꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯇꯨꯝꯕ ꯁꯔꯨ ꯑꯁꯤꯗ ꯇꯩꯁꯤꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯜꯁ ꯑꯁꯤ ꯎꯂꯩ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯀꯥꯁꯇ ꯑꯦꯁꯇꯔꯣꯏꯗ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯆꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯑꯦꯁꯇꯔꯣꯏꯗ ꯑꯃꯅꯤ ꯃꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯐꯨꯖꯤꯜꯂꯒꯅꯤ ꯑꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯂꯒꯅꯤ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯦꯁꯇꯔꯣꯏꯗ ꯑꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯩꯁꯤꯜꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯜꯁ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯇ ꯎꯠꯂꯛꯄꯗ ꯆꯥꯎꯔꯕ ꯑꯦꯁꯇꯔꯣꯏꯗ ꯀꯌꯥ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯕ ꯐꯪꯂꯦ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯀꯣꯋꯥꯕꯨ ꯀꯧꯗꯨꯅ ꯆꯦꯜꯂꯛꯂꯤ ꯀꯣꯋꯥꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯤꯟ ꯑꯃꯕꯨ ꯗꯥꯏꯅꯣꯁꯣꯔꯒꯤ ꯖꯤꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯐꯥꯈ꯭ꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯀꯤꯕꯗꯒꯤ ꯋꯥ ꯉꯥꯡꯗꯅ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯇꯝꯊꯤꯔꯕ ꯖꯤꯕ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ ꯈꯪꯍꯧꯗꯅ ꯖꯤꯕꯁꯤꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯤꯜꯁꯅꯁꯨ ꯇꯥꯔꯦ ꯀꯣꯋꯥꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯃꯥꯒꯤ ꯇꯨꯡꯗꯅ ꯗꯥꯏꯅꯣꯁꯣꯔ ꯃꯆꯥ ꯑꯁꯤꯅ ꯇꯥꯜꯂꯛꯂꯤ ꯎꯀ꯭ꯔꯣꯡ ꯑꯍꯣꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯏ ꯅꯥꯀꯜ ꯑꯃꯗꯅ ꯃꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗꯒꯤ ꯃꯤꯜꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯔꯦꯡ ꯄꯨꯊꯕ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯜꯁ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯣꯋꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯋꯥꯅ ꯎꯀ꯭ꯔꯣꯡ ꯑꯍꯣꯕꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯃꯥꯕꯨ ꯎꯈ꯭ꯔꯕꯅꯤꯅ ꯀꯣꯋꯥꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅꯁꯨ ꯎꯀ꯭ꯔꯣꯡ ꯑꯍꯣꯕꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯀꯣꯋꯥꯅ ꯎꯀ꯭ꯔꯣꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯁꯤꯕꯨ ꯀꯥꯎꯊꯗꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯜꯂꯦ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯣꯋꯥꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯆꯦꯜꯂꯛꯂꯒ ꯃꯊꯛꯇ ꯅꯦꯠꯊꯔꯕ ꯃꯇꯨꯡꯗ ꯊꯣꯛꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤ ꯊꯤꯡꯖꯤꯜꯂꯦ ꯃꯇꯨꯡꯗ ꯎꯀ꯭ꯔꯣꯡ ꯑꯍꯣꯕꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯤꯜꯁꯅ ꯄꯤꯔꯛꯈꯤꯕ ꯕꯣꯝꯁꯤꯡ ꯑꯁꯤ ꯂꯪꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯕꯣꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯈꯥꯏꯗꯨꯅ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯀꯣꯋꯥꯅ ꯅꯥꯀꯜ ꯑꯃꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯜꯁꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯜꯁꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯨꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯁꯔꯨꯛꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯅꯣꯡꯊꯛꯇ ꯄꯥꯏꯊꯔꯛꯂꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯤꯜꯁ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯀꯣꯋꯥꯁꯤ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯎ ꯃꯆꯥ ꯑꯃꯒꯤ ꯃꯇꯣꯟꯕꯨ ꯆꯤꯡꯊꯔꯒ ꯃꯤꯜꯁꯅ ꯆꯪꯁꯤꯟꯈꯤꯕ ꯃꯄꯥ ꯑꯁꯤꯗ ꯊꯥꯗꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯤꯜꯁ ꯑꯁꯤ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯦ ꯁꯣꯔ ꯍꯣꯜꯂꯨꯗꯕꯒꯤ ꯃꯥꯁꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯎ ꯃꯇꯣꯜ ꯑꯁꯤꯗ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯀꯥꯈꯠꯂꯛꯄ ꯉꯝꯂꯦ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯣꯋꯥꯁꯨ ꯋꯥꯕꯗ ꯂꯣꯏꯔꯦ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯥꯏꯜꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯋꯥꯕꯨ ꯆꯦꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯜꯁꯅ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞꯇ ꯌꯩꯁꯤꯜꯂꯛꯈꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗꯁꯨ ꯁꯣꯏꯗꯅ ꯇꯥꯔꯛꯀꯗꯧꯔꯤ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯍꯥꯏꯔꯛꯏ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯌꯩꯁꯤꯟꯒꯗꯕꯁꯤ ꯁꯨꯞꯅꯒꯤ ꯄꯨꯡ 12ꯒꯤ ꯃꯇꯝꯗ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯜꯁꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯣꯋꯥꯅꯁꯨ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯁ꯭ꯀꯦꯞ ꯁꯇꯜꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏꯁꯤꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯅꯣꯡꯊꯛꯇꯒꯤ ꯑꯦꯁꯇꯦꯔꯣꯏꯗ ꯃꯆꯥꯁꯤꯡ ꯇꯥꯁꯤꯜꯂꯛꯄꯁꯨ ꯍꯧꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅ ꯑꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯡꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯁ꯭ꯀꯦꯞ ꯁꯇꯜꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯁꯨꯝ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯒꯤ ꯐꯛꯂꯥꯡꯗꯧꯅ ꯉꯝꯕ ꯃꯇꯦꯛ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯃꯁꯤ ꯂꯥꯟꯗꯨꯅ ꯆꯠꯄꯁꯤ ꯃꯈꯣꯏ ꯑꯅꯤ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯋꯥꯅ ꯍꯥꯏꯔꯤ ꯃꯥ ꯍꯥꯟꯅ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯤꯜꯁꯅ ꯃꯥꯕꯨ ꯃꯊꯛꯇ ꯏꯟꯈꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯀꯣꯋꯥꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯊꯧꯔꯤ ꯀꯤꯔꯒ ꯃꯈꯥꯗ ꯑꯃꯨꯛ ꯊꯥꯗꯔꯛꯄꯗꯒꯤ ꯃꯤꯜꯁꯁꯨ ꯀꯥꯕ ꯉꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯊꯤꯖꯔꯛꯂꯤꯕ ꯁ꯭ꯀꯦꯞ ꯁꯇꯜꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯌꯧꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯇꯠꯂꯕ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯃꯅꯨꯡ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯗꯤꯚꯥꯏꯁꯁꯤꯡ ꯑꯁꯤ ꯑꯣꯟ ꯇꯧꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯤꯜꯁꯅ ꯈꯪꯂꯦ ꯉꯁꯥꯏ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯐꯪꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯊꯥꯔꯛꯂꯤꯕꯁꯤ ꯃꯥꯅ ꯎꯔꯦ ꯑꯁꯨꯝꯅ ꯃꯦꯁꯦꯖ ꯑꯁꯤ ꯎꯖꯕꯗ ꯃꯤꯜꯁ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯣꯋꯥꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯀ꯭ꯌꯨ ꯁꯤꯞ ꯂꯥꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯀꯦꯞ ꯁꯇꯜ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯒꯤ ꯑꯣꯔꯕꯤꯠꯇꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯜꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯣꯋꯥꯅ ꯊꯧꯁꯥꯅ ꯇꯥꯗꯦ ꯃꯥꯅ ꯃꯐꯝꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤꯕꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯦ
ꯃꯤꯜꯁꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯣꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯀꯣꯋꯥꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯀ꯭ꯔꯥꯏꯌꯣ ꯁ꯭ꯂꯤꯞ ꯆꯦꯝꯕꯔꯁꯤꯡꯅ ꯀꯥꯏꯗꯨꯅ ꯇꯥꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯍꯤꯡꯂꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯤꯜꯁꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯀꯣꯋꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯡꯂꯤꯕ ꯂꯣꯜ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯤꯜꯁꯅ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯁꯤꯝꯕꯣꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯜꯁꯇ ꯎꯍꯜꯂꯦ ꯀꯣꯋꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯃꯤꯜꯁꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯣꯋꯥꯅ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯐꯦꯃꯤꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯜꯁꯄꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯅꯣꯡꯊꯛꯂꯣꯝꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡ ꯑꯁꯤ ꯃꯩ ꯆꯥꯛꯊꯦꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯁꯤꯗ ꯇꯥꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯃꯤꯜꯁꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯣꯋꯥꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯃꯤꯜꯁꯀꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ ꯃꯤꯜꯁꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯠꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕ ꯑꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯊꯕꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯆꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯂꯩꯕ ꯉꯝꯈꯤꯗꯦ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩꯅ ꯂꯩꯔꯤꯕꯁꯤꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯜꯁꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ ꯃꯁꯤꯗꯒꯤ ꯀꯣꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯜꯁꯄꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯆꯦꯠꯅ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯤꯅꯝꯕ ꯉꯥꯡꯈꯤꯕꯒꯤꯗꯃꯛꯇ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯊꯛꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥ ꯃꯩ ꯆꯥꯛꯊꯦꯛꯇꯨꯅ ꯇꯥꯔꯛꯄ ꯍꯧꯔꯦ ꯃꯐꯝ ꯑꯌꯥꯝꯕꯅ ꯑꯦꯁꯇꯦꯔꯣꯏꯗ ꯇꯥꯁꯤꯟꯕꯗꯒꯤ ꯃꯩ ꯆꯥꯛꯂꯦ ꯑꯗꯨꯒ ꯅꯣꯡꯊꯛꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯕꯔꯥ ꯃꯁꯤꯗ ꯀꯣꯋꯥꯅꯁꯨ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯏꯁꯀꯦꯞ ꯁꯇꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯁꯤꯠ ꯕꯦꯜ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯟꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯃꯤꯜꯁꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯕꯇꯟ ꯑꯁꯤꯗ ꯅꯝꯂꯒ ꯂꯣꯟꯆ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯦꯁꯇꯦꯔꯣꯏꯗ ꯑꯃꯗ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯁꯀꯦꯞ ꯁꯇꯜ ꯑꯁꯤ ꯇꯠꯂꯕ ꯃꯇꯨꯡꯗ ꯋꯥꯡꯂꯕ ꯆꯤꯡꯃꯥꯏꯁꯤꯗꯒꯤ ꯊꯔꯣ ꯑꯣꯟꯊꯔꯛꯂꯦ ꯑꯁꯨꯝꯅ ꯑꯣꯟꯊꯔꯛꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛꯁꯦ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯋꯥꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯃꯥꯡꯗ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥ ꯇꯥꯔꯛꯂꯤꯕꯁꯤꯁꯨ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯋꯥꯅ ꯃꯤꯜꯁꯄꯨ ꯍꯧꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯤꯜꯁꯇꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤ ꯀꯣꯋꯥꯅ ꯂꯣꯟꯆ ꯇꯧꯅꯅꯕꯒꯤ ꯕꯇꯟ ꯑꯁꯤꯗ ꯅꯝꯃꯤ ꯑꯗꯨꯕꯨ ꯁꯤꯁꯇꯦꯝꯅ ꯍꯥꯏꯔꯛꯏ ꯁꯤꯞ ꯑꯁꯤ ꯂꯣꯟꯆ ꯇꯧꯅꯅꯕꯒꯤ ꯑꯆꯨꯝꯕ ꯄꯣꯖꯤꯁꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯂꯣꯟꯆ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯍꯧꯖꯤꯛ ꯃꯤꯜꯁꯁꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯝꯊꯤꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯔꯦ ꯃꯁꯤ ꯉꯁꯥꯏ ꯃꯤꯜꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯗꯥꯏꯅꯣꯁꯣꯔ ꯑꯗꯨꯅꯤ ꯁꯤꯞ ꯑꯁꯤꯕꯨ ꯐꯣꯏꯗꯠꯇꯨꯅ ꯊꯨꯒꯥꯏꯅꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯃꯤꯜꯁꯀꯤ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯤꯠ ꯕꯦꯜ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩꯅ ꯇꯥꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯑꯁꯤ ꯈꯨꯟꯒꯠꯇꯨꯅ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯕ ꯃꯇꯧꯗꯨ ꯆꯦꯟꯁꯤꯜꯂꯛꯏ ꯃꯤꯜꯁꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯀꯦ ꯇꯧꯏ ꯇꯧꯕꯇꯕꯨ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯄꯥꯋꯔ ꯂꯣꯏꯁꯤꯜꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯌꯥꯝꯅ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯁꯤꯞꯀꯤ ꯃꯆꯦꯠ ꯇꯥꯔꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯒꯤ ꯄꯥꯋꯔꯁꯤ ꯑꯃꯨꯛ ꯅꯧꯅ ꯅꯝꯗꯨꯅ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯗ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯁꯤꯗ ꯗꯥꯏꯅꯣꯁꯣꯔ ꯑꯅꯤ ꯑꯁꯤ ꯈꯠꯅꯔꯛꯂꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯜꯁꯇ ꯇꯥꯟꯖꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯣꯋꯥꯅ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯀꯥꯞꯊꯣꯛꯄ ꯉꯝꯂꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯦꯚꯤꯟꯒꯤ ꯆꯤꯞ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝꯁꯤꯗ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯀꯥꯞꯊꯣꯔꯛꯂꯦ ꯗꯥꯏꯅꯣꯁꯣꯔꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯦꯚꯤꯟꯒꯤ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯗꯥꯏꯅꯣꯁꯣꯔꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯅ ꯃꯁꯤꯗ ꯎꯔꯤꯕꯁꯤ ꯑꯁꯦꯡꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯤꯜꯁ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ ꯗꯥꯏꯅꯣꯁꯣꯔ ꯑꯃꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯦꯚꯤꯜꯒꯤ ꯍꯣꯂꯣꯒ꯭ꯔꯥꯐꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯜꯁꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯃꯗꯤ ꯍꯥꯠꯄ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯕ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯀꯣꯋꯥꯅ ꯂꯩꯔꯤꯕ ꯁꯤꯞ ꯑꯁꯤ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯁꯤꯞ ꯑꯁꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯁꯦꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯣꯋꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜꯗꯒꯤ ꯃꯤꯜꯁꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯤꯜꯁꯅ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗꯒꯤ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯆꯦꯟꯕ ꯉꯝꯗꯅ ꯃꯐꯝꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯜꯁꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯁꯨ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯄꯥꯋꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯣꯋꯥꯅ ꯇꯣꯡꯂꯤꯕ ꯁꯤꯞ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯂꯣꯟꯆ ꯇꯧꯅꯅꯕꯒꯤ ꯄꯣꯖꯤꯁꯟꯗ ꯆꯞ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯂꯣꯟꯆ ꯇꯧꯕ ꯌꯥꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯈꯨꯠ ꯍꯥꯏꯅꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯔꯤ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯍꯧꯖꯤꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯕ ꯆꯥꯎꯔꯕ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯁꯤꯔꯝꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯍꯦꯟꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯤꯜꯁꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯀꯣꯋꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯤꯜꯁꯄꯨ ꯀꯧꯔꯤ ꯃꯁꯤꯗ ꯃꯤꯜꯁꯅ ꯃꯉꯣꯟꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯞ ꯑꯗꯨ ꯂꯣꯟꯆ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯅꯤꯡꯗꯅ ꯇꯝꯊꯤꯔꯕ ꯆꯥꯎ ꯁꯥꯡꯂꯕ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯎꯔꯛ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯃꯤꯜꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯅꯣꯡꯊꯛꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥ ꯑꯁꯤ ꯇꯥꯔꯛꯄ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯤꯜꯁꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯇꯨꯁꯤꯜꯂꯦ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯉꯁꯥꯏ ꯒꯤꯖꯔ ꯍꯥꯏꯅ ꯈꯪꯅꯕ ꯂꯩꯅꯨꯡꯗꯒꯤ ꯑꯁꯥꯕ ꯏꯁꯤꯡ ꯀꯥꯞꯈꯠꯄ ꯃꯐꯝ ꯑꯗꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯒꯤꯖꯔꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯕ ꯂꯣꯏꯅꯅ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯅꯤꯡꯂꯣꯝꯗꯅ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯛꯀꯦ ꯇꯧꯔꯛꯄꯗ ꯒꯤꯖꯔ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯀꯥꯞꯈꯠꯂꯛꯄꯗꯒꯤ ꯗꯥꯏꯅꯣꯁꯣꯔꯒꯤ ꯃꯃꯥꯏꯁꯤꯗ ꯐꯨꯖꯤꯜꯂꯝꯃꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯁꯤꯗ꯭ꯔꯤ ꯍꯟꯕ ꯂꯩꯇꯅ ꯃꯤꯜꯁꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯆꯥꯟꯅꯔꯒ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯜꯁꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯀꯣꯋꯥꯅ ꯉꯁꯥꯏ ꯃꯥꯅ ꯁꯦꯝꯈꯤꯕ ꯍꯨ ꯆꯦꯟꯕ ꯍꯩꯒꯤ ꯃꯍꯤ ꯇꯩꯁꯤꯟꯈꯤꯕ ꯁꯔꯨ ꯑꯁꯤꯅ ꯗꯥꯏꯅꯣꯁꯣꯔꯒꯤ ꯃꯃꯤꯠꯇ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯀꯣꯋꯥꯅ ꯃꯊꯛꯇꯒꯤ ꯂꯩꯃꯥꯏꯗ ꯌꯩꯗꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯗꯥꯏꯅꯣꯁꯣꯔ ꯑꯁꯤꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯒꯤꯖꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯀꯁꯨ ꯌꯥꯝꯂꯕ ꯑꯁꯥꯕ ꯏꯁꯤꯡ ꯀꯥꯞꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯑꯁꯥꯕ ꯏꯁꯤꯡꯅ ꯌꯩꯕꯗꯒꯤ ꯗꯥꯏꯅꯣꯁꯣꯔꯒꯤ ꯃꯁꯥ ꯑꯁꯤ ꯄꯨꯟꯅ ꯁꯥꯏꯗꯠꯂꯕ ꯃꯇꯨꯡꯗ ꯁꯤꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯏ ꯄꯥꯛꯆꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯁꯨ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯅꯣꯡꯊꯛꯂꯣꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥ ꯑꯃ ꯇꯥꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯒꯠꯇꯨꯅ ꯁꯤꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯁꯤꯞ ꯃꯅꯨꯡꯁꯤꯗ ꯐꯝꯗꯨꯅ ꯁ꯭ꯀꯦꯞ ꯁꯇꯜ ꯑꯁꯤ ꯂꯣꯟꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯐꯣꯏꯜ ꯀꯥꯝꯊꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯑꯁꯤ ꯅꯣꯡꯊꯛꯂꯣꯝꯗ ꯀꯥꯞꯈꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯗꯅ ꯆꯥꯎꯔꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯩꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯈꯤꯕꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯗꯥꯏꯅꯣꯁꯣꯔꯅ ꯃꯨꯠꯈꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯃꯤꯂꯤꯌꯟ 65ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯔꯕꯤꯠꯇꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯍꯧꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯁꯤꯁꯇꯦꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯈꯪꯍꯜꯂꯛꯏ ꯃꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯀ꯭ꯌꯨ ꯁꯤꯞ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯤꯜꯁꯀꯤ ꯊꯃꯣꯏꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯦꯅꯥ ꯇꯥꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯖꯔꯝꯃꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯤꯡꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯖꯔꯦ ꯃꯥꯒꯤ ꯃꯃꯤꯠ ꯆꯦꯟ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯎꯔꯤꯕꯁꯤ ꯁꯤꯈ꯭ꯔꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈꯤꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯇꯟꯖꯥꯁꯤꯗ ꯀꯣꯋꯥꯅꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯨꯡꯗ ꯃꯤꯜꯁꯀꯤ ꯈꯨꯠꯇ ꯃꯥꯅ ꯄꯥꯏꯔꯛꯏ ꯃꯤꯜꯁꯅ ꯀꯣꯋꯥꯗ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯀꯣꯋꯥꯅꯁꯨ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯤꯞ ꯑꯁꯤ ꯁ꯭ꯄꯦꯁꯀꯤ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯌꯥꯡꯅ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤꯅ ꯑꯦꯁꯇꯦꯔꯣꯏꯗꯅ ꯌꯩꯕꯗꯒꯤ ꯃꯥꯡ ꯇꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯅꯤ ꯃꯥꯡ ꯇꯥꯛꯂꯨꯔꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯃꯁꯛ ꯍꯣꯡꯂꯛꯄꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯌꯥ ꯂꯤꯡꯈꯠꯂꯛꯄꯒꯤ ꯁꯛꯇꯝ ꯇꯞꯅ ꯇꯞꯅ ꯎꯕ ꯐꯪꯂꯤ ꯑꯁꯨꯝꯅ ꯑꯑꯣꯟꯕ ꯀꯌꯥ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯣꯗꯔꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠꯂꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯁꯤ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯕꯤꯜꯗꯤꯡ ꯀꯌꯥ ꯐꯖꯔꯕ ꯌꯨꯝ ꯀꯌꯥ ꯁꯥꯔꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ